LAIBAK PHABI URIPOK की Meira Paibi HAINA MINGTHONBA Meira Paibi Lup Shing Ikai Khumnaba Utpagi Thouram NGASI URIPOK NUPI APUNBA Lup AMASUNG URIPOK APUNBA Lup na SHINDUNA URIPOK SORBON THINGEL LEIBA URIPOK NUPI APUNBA Lup की ऑफिस Pangthokkhre Thouram URIPOK NUPI APUNBA Lup की President Potsangam Joystree AMASUNG URIPOK APUNBA Lup की President Soram Tikendrajitna Maruoiba Mitunglen Singwina Saruyaki Thouram Soram Tikendrajitna hai Lamdamasida Meira Paibi Lup की Mashing Yambana Maram Oiraga Khwaidagi Phaba Meira Paibi Lup ama Khanba Haibudude Oitoktabani Maram aduna LAIBAK PHABI Meira Paibi Oina Khanbani Chahi ama Halaba Iranga Sida URIPOK APUNBA NUPI Lup amasung URIPOK APUNBA Lup na Chopa Thaudang Kaya Lauduna Lakli Tongan relief camp kayada tengbang pibada natana LEIBA ke isu kayada ngasi fauba saruyaduna lakli masige mathakta thani chupna lenga ke school singda chatuna yengselubada awada pa kaya leiramba thengna ke lenga ke school yengsin ba chatpada thengnarakpa singado education department da athuba matam da thajilagani hainaso mahana makatana pongdokhe thoramadu da URIPOK APUNBA yaifunupi lup Langol Women Development Association amade Nauremthong Laisram Laikai Nupi Chakwa Thorang Lupta Mathang Sina LAIBAK PHABI URIPOK ke Meira Paibi gi ahanba anisuba amade ahum suba mana piduna Ikai Khumnaba utki